Hayengdagi haugadariba parliament ki dongju meepham asida state asida thokliba irang asi mama oibi singna kaya yamna wari haipa se khanganaba kidamak ngase yuk pung 13 dagi hauraga nungthil pung ama fawba tampaki mafam ayambada ima singna wakat meepham pangtokhe wakat meepham aduda tongan ba warol iba play card kaya su sizinakhe maruiba slogan ahum sing State asida tokhaiba leingak thamba yaroi Manipur Narco Terrorism muthatlu athubada assembly meepham phamduna meeyamgi apamba warep amasung state asida NRC chatnahallu haiba asine khwairamban ima kaithel ki joint coordinating committee for peace ki meeting makhada sangakfam laifam khunau apunba ahalup kairang hengang mayai lekai punduna ngasi sangakfam bazar da yamnaba ima iban kaya thoraktuna lambida human chain semba du da tongan ba warol iba play card kaya su sizinake tungda state asida tokhaiba leingak thamba yaroi Manipur ki Narco Terrorism muthatlu athubada assembly meepham phamduna meeyamgi apamba warep state asida NRC chatnahallu haiba kholau kaya su lauki